Babina Madi Managing Director Wina Laiba Dr. Thangsam Dabalina Chief Minister's COVID-19 Relief Fund ngasi lupa lakh taragi senfam mateng pangkhrei masigi mathakta Care for Manipur na su haiba fund asida liter nifu taruka 10.3 chanba D type ki cylinder kun mateng pangkhrei Professor Estikena Laikhidrabasu Mahakna Mangchiramba Mangla Kayakata Singna Hongfong Hangani Lagliba election asida sit humfugi manuda sit nifugi mathakta BJP na kaduna Sarkar Semgani Haina BJP Manipur Pradesh ki President in charge Puriba Party asigi BP Dr. Usham Deben Fongdokre Kaisampata Laiba Party asigi office tang asi pangthukiba paugi mifamamada Mahakna Maka Taraduna Hai Party asi bulamjing lamtak piduna Party asigi Himai Chumnamba Professor Estikena Manung Matam Chadana Party asigi member Miyambu Thadokuna Lairam Lindu Chatkibada Party Mocha level, Mandalama district level dagi leptana waba funduk narakle. Langol Ningthau Laikai Dalaiba Langol Olech Home Asidalaiba Kanalizitra Halaman Singasibo COVID-19 Laichada Sidagi Naktoknaba Haiduna Masama Ufana Tamnabaki Pandamda Health Checkup Taubugaluna Hakchang Sazil Sutonaba Amusung COVID-19 Laichat Ki Maramda Mamutana Kangan Bagaluna Masanga Toknaba Haiduna Home Asida Kanalizitra Inmet Singbu Kupna Yangsiliba Home Asi Jalaibada Chobutobang Loriba Dr. M. Danabir National and International Awardina Kan Honori BJP Kisan Morcha na Sinduna Sevahi Sangathan Lamlai Primary Health Center Saombong Infalista Pangthokre Sevahi Sangathan aduda MP Lok Sabha Dr. Rajkumar Ranjan na COVID hida kapa lagliba singda hand sanitizer face masks afabathak number ising singya thokre Lamlai asigi MLA leitabadagi MLA na chairman oifam thokpa AC kuding da semliba COVID-19 Awareness and Enforcement Committee AC asigi waina telok chana Saijang Jila Parisat member Amom Jaminina chairperson oiduna semkibaga luinana Community Home Isolation Center taret hangkiba mapam ngasi yangsin frame yangsin khongchiradu da Saombong Jila Parisat member Airabi Chandra Dakhel Gram Panchayat ki pradhan M Ningthem telok chana Saijang Gram Panchayat ki pradhan H Nimai Pungdombam Gram Panchayat ki pradhan I Sundari Saombong Gram Panchayat की प्रधान H Daneshwar na chingba sankhya ki Oina Messi ke ex MLA Dr. Irengbam Ibo Hanbina ngarang khangudana leikitaba sida nungaitaba amadi awaba phungdokpagi tharamama Ibudau Sorarel Community Hall da Taubul Apunba Central Committee ni sindirang si pangthokre Taubul Apunba Central Committee ki President M Donchawba Secretary TH Udoi Chana Luchingduna COVID-19 SOP ngangna Taubul Apunba gi tongan belup singi mihut yauna leikidraba luchingba sigi mafamda hekal leikat tamba galuna minute ama tumina leptuna leikidraba luchingba sigi thawaina engna chingna lairam lenda laiguna bathongni ke Hairok AC Wena Hairok Kangarok to Hangokliba Community Home Isolation Center da Laiba COVID ke chaiting Fanglaba Singdang si Hairok Block Congress Committee HPCC ki member singna Tengbang Polam Khusina Bachatpada Center asigi chairman Soiriba Hairok AC MLA TH Radesh Yamna Tengbang Polam Singh Pihandana Halankre Hairi Hiramasigi Matang da Hairok Block Congress Committee ki Publicity Secretary M TOMTV Hai Community Home Isolation Center asigi Secretary L Jadumanida Hana Ayaba Laubada Center asigi chairman gi Ayaba Yaudragadi Yaro Heraki Imphal East District ki yamnamak maru oiba na laying sangam oiriba Jawaharlal Nehru Institute of Medical Science Jenims pu luna na thamna bagi pandamda Jenims ki A block casualty amadi COVID care center ke koiba mafam singda Porompat Police Station ki personal singnam cleanliness cum sanitization drive mangna se yu pangthokre cleanliness cum sanitization drive tu SP Imphal East Jogesh Chandra Hobby Sangli meeting makhada OC Porompat inspector na luchingba timamana pangthokribane Ministry of Information and Broadcasting Amade National Film Development Corporation NFDC na sindana pangtukiba Parakram Divas haibade Netaji Subhash Chandra Bose ki mapung numit ningsing numit ki sarkamoina pangthokpa online short film competition on Netaji's Film for India da Manipuri short film panthaugi liklam Footprints of the Father na Best Short Film Tarakre. Short Film asi Rakesh Morangthem na direction pibani. Producer na Suraj Khongwam tabam name. Award asida Selgi Mana waina lupa lakh ani ki sentence yauri.